ngasi numida wera phongkiba tongan manipuri sifungsing amasum thokiba thawdo wathoksingdagi maruebi I pausing myamna thamjagi ahanbada isel express dagi lokosaraga ahal oiraba Matei manao sire kautruk maning singthakta Kuki militants na bunker kya sajinwada yengdunu leire isel express dagi lokosaraga Leimatak Kuki Khulda leiba Ahal oiraba Matei manao Kuki khutlai paibasingna ngasi ayuk Tamthina halaba matung lokhada intharamle haina thajaba yaba pawgi likulamana phongdorakli thang yandu hatkrab ahal oiraba Matei manao adudi ningthaukhong ognare laikai ward number 8 tagi pukrambam birchandra sai humdraga tret amasum haki loinabi pisak sai humfuga mari ne hari makhoi nangarang numidang wairam Kuki khutlai paiba khara laklaga Leimatak kulgi ningthawod furamlaba matung phadana pokhibane hari Manipur hauzik thonglib irang si haurakpadi apun malup ningthaukhongna Leimatak ta Matei Mart fugotre leire haiba khangbadagi security akanba section thoranga loinana laukthokpa satpa matamna makhoi sirabasu mafam aduda oina sijarage haina lehokhibane hari mamangna Kuki khutlai paibasingna makhoi bu hatkane haina laklambada Leimatak kulgi ningthauna hairiba ahal oiraba miwe aniduna ningthau masamak kanbirakhibane makhoina Leimatak kulgi ningthaudubu makhoigi masani haikibane adumena makhairiba ahal oiraba miwe ani edu ngarang ayuk phawbu imung manunggi miwe singa mobile phone phawfonakhi numuidang wairam yorakpadari phone taurubada switch off laikhibani haina imung manunggi miwe sina phongdorakli nakala maramda Imphal West ki kautruk maning singyara Kuki lalhauba singi anauba lambi sing samgalakpaga loinana bunker masing khangdana sajalakli hairiba mafam asiga naknana AR camp su lairibani athubada lengana miyeng sanghaudravadi kautruk ching leikai amadi kautruk khunjauda mitei sing khundaba ngamdabagi phibam lakadore kautruk ki khunja singgi phangba UAV drone footage amagi matungina di Kuki lalau singna kautruk maning singthakta anauba bunker kya saramba madi khong kya takthuklaga lanban singbat lambagi saktam uba phangki mamangda hariba mafam asida Kuki singi bunker tararom tamak leiramani adubu nongma nini sida kautruk maning singi kha awang amadi nongpok thonglomda Kuki singna anopo bunker kya sajilakpaga loinana khong tauduna singmangdasu lanban ama sauna sangbalakpa thingnare bunker sing asida Kuki lalhauba mangadagi tara phawbu santri tai kharana singya mathakta ROP satuna leibui makhoigi makhutta AK-47 rifle inches rifle SLR M16 na sing apaba makhalgi khulai paiduna singthakta area domination tawduna leiri nakala maramna kautruk sing mamang mitei taba mafam singda thamliba security force asima singyamdaba amadi khulngnaknaba leiriba village defense volunteer singna pairiba double barrel cartridge nongwai sing asina di Kuki sing attack sa tharakpa matamda khulngnaknaba honabada khudong sadaba kya mayuknarakpa yabagi phibam amada lehauri maram aduna kautruk singthakta Kuki singna nauna singmalakliba lanban sing asi laingangna athubada miyeng sangbiduna bunker sing asi laukthokpiyo haidi Amaramda lamlai police station ki manungda leiriba sana sabi thamna pokpi santi khongbal amadi sabungko khunau gi akoibadasu Kuki lalhauba singna bunker sing yauna area domination camp sing leptana sajilakli haina khunja singna paumi singna phongdorakre hairiba mafam asidasu laingakna miyeng sanghaudrabadi nongma asabu lanama lakpi yei hairenasu pausna makhatana phongdorakli makasa tharakpo oina to papauna Manipur gi tanglaba poni gi maraibak ngasi tamba ngamdana leiri Garina thomlambadagi saru teklaba sagol yengsinbinaba leitre Manipur gi polo sagol kangjai isi malemgi miyamna Manipur gi hawdokhibani haibisi yanaba leikrabane malemgi lebak miyamna Manipur gi hawdokpani haibaga loinana Manipur gi poni sagol apikpa asuki matik magu leiba sagol amoiribane Manipur gi ningthau palingai matamdagi Manipur gi sagol kangjai isi yamna marueba ama oina pangthoktuna lai ipa epu haktaktagi satnaraglaba masana singasidi malemgi thakta yaukrabani masugidamuk Manipur gi sangai festival thoramdasu malemgi miyam yauna polo tournament program ama haptuna lakhibane masana sigi matangna Manipur gi apikpa sagol poni haina khangnari ba si yamna mamal laina malemna launari bani piklabas pikna Manipur gi poni gi haising ba sibu singthanari bani asuk mamal yamlaba sagol singasidi Manipurda mirai bibugum tawbasi yamna lebak thibani Manipur lenga nasu Manipur gi poni kannanaba masing hengananaba tharang kya paikhatuna laklibani English singaniga taraga manga gi survey gi matungina Manipur gi polo lisinganiga sahumga kuntraga tere lairambadagi lisingamaga maudraga mapan hanthare haina report laikhrabani English singaniga taraga ni thoidana sagol poni asi lisingamaga sama khaktani haibagi report lairi
Leingakna Lampel Pot Sagol Singi Saktapam ground ama piba dasu lamgi sayet na ba ngasi phawba lairi Manipur Horse Riding and Polo Association asu poni bunga aksenduna masing hengana ba kana hona duna laklibani matam ayamada sagol sing group lambi da leibana miyamgi satok sinda akai ba kya leibi wokat lakrabani lambi da puna leiba sagol sing gari sing lakpada sagol sing gari sing lakpada satpa yadabana hon hauna khong madigi khangduna sen thorakpada gari masa thorakpada sen silaktuna accident thokpa kya laikhrabani sumna gari thorakpada makhongna kaurakpadigi accident thokpa makhut tekpa kaya mas yaukhrabani hauzik lairiba BJP no lusingba lenga asinasu yamna kana honaduna ponibu kanduna masing henganaba makhoigi laifam safam kya kendra khudingmakta semganaba thorang slokapa laikhrabani adubu sagolbu natai sadaba mongda aso apanangba garina takhairambagi thawongdi leptana sathari thokli hengang singi ibudo marzingi da sagol kangjai sanabagi fit chamaga kungani thui wangba mitam amasu laingak sina samgatuna semba luishinba loinana Union Home Minister Amit Shah Imphal da lakpada sangaba laikhrabani singa sigi manakta lairiba pat maya sisu ponigi lepham sapham sinba laikhrabani asigumba puariga sagonaba lalgi matamda sukhwaidigi maruoina sejinarakpa Manipurgi poni adumak mamal laitaba sagum laibasi yamna laibak thibani ngasisu langjing asoba new kasar lamigi langjing asoba truck parking mapada sagol lamsa ama garina taklamadagi makhong kaiduna saru kaptholaga tumina leptuna lehori Manipur ponigi matik magun asum mangsilaglabra makhoi bungakwi sinbinaba leitrabra haibs asobu hangoiri atopa paw amadana warini lanpham sigi ohumsuba luhongba nunganbada mayumai thabikhraba mapa masa relief camp na ningol sakobigi sak saminagadawri sai asigi me ahumda luhongkhiba ningol ama me ahumdagi lanjenaraktuna relief camp na ngasisu lairi Imphal East ki ikawda yum panba sadu yengkhumandagi ningol asigi nupa mayum amadi mapa manimak yumsing me ahumgi numidangda Kuki singna maina tumna thadokpikhi sai khudingi Hindu lining satpasingi sauraba kumai Zibanita Diwali haina khangnaba Diwali handak sai sigi sulakle Diwali danatana Matei singi sauraba kumai ningol sakaubu sioksilakle Diwali na November 16 tare duga ningol sakaubu November 15 me ahumgi numidang pung nipalum taba matamdagi lanjenaduna relief camp mathang leiraklaba matung hauzik mapa masa asi Sajiwa jail complex ta hangliba temporary shelter home da ka amamam phangduna leiri hiramasugi matangda pauksi esiga ningol asigi mapa sadu yengkhumandagi mutum tombaga unarubada makna hai me anida isanupi luhongmani maitegi satnabi oina me ahumda luhong nungan basatluba halakpada lanangmani thawai hingnaba haiduna aphangba gari tongduna salakhibani makhoina dolai thabi dam yorakpada makhoigi khul maisa purakhi hai mana hai sai khudingi Diwali numita angang singna bombula thaba yumgi nupi angang singna mai thanba tawduna yamna nungaiba mitki kumai hoibani masida sinatana ningol sakobuna lakpasidasu angang sing koilang langbadu hadak phangkhidre aikhoina haujik tawribasi kari no haina khalle haina phongdokhi ningol oibisingna khwaidigi haraujabasi ningol sakobuna lakpasini kumai esida mabung maupa mapa masa imung manung puna saklen taminabigi nungaibaduni isagi ahanba ningol sakauba sida haujik lairiba lengakna matam kharagi oina sabiriba prefabricated house asigi piklaba ka sida saklen ama samina bahaina khalle haina tombana mamitegi mapitana haihori loinana laingakna pidaba kari su pamjade aikhoina haujik ningjariba sidi aikhoge yumaduda sanglaga lehenana ba sinbirakpa sikakta ngairi haina su lanjenari bisingna solhauri haina paw sida sumakatana phongdorakli atopa paw manamu Kuki jau singbu sugi ground rule ngakna salhanduna makhoigi camp singda lengdana lehalaga pamdaba thaudok sing thokliba se khudakta lephangadabani Manipurgi mafam kyada narol thariba popi pambi sing anauba technology gi matenga loinana marufongna muthatnana thorang paikhalu haina all Manipur United Clubs organized amuko gi sirol amana phongdorakli sirol asina hai amuko na paring naina sa thariba way forward campaign gi sarga moina aiduko amasum akurko ga kusamnaduna kongba khetri laikai nongpok ningthau panthoibi sanglena pangtokhi thauramadu aiduko gi president Diduizo Hamangang, Akurko gi advisor Sanahal Khetri, President Chauba,
Kampalgi President Ramabati Masum, Newcogi President Case Okendrona, President members in Wiki. Campaign to the Amukogi President Pyrism Nando Luang Amobagi Advisor CS Ongbi Usharani Masum, Amukogi Secretary Publicity Lashnam Krishna Sand Maru Eba Wangaloi Okiadi. Campaign to the Amukon India Prime Minister Pisan Kiba memory na Madugi Matanga, Miamgaloina Kanana in a carry. Seolosin High, Kuki Zoxing Musugi Grodulana Salanduna Makogi, games in the Lang Lehalaga, Palm the Taudox and Togi Basic Kudaka Lefan Gadavani. Tangdu laita bigi poram paikatuna lanjenari ba awabata tari bisinda mating pi kadabani kunda laita hanba horak phamda hanjin hanana bigi thabak paikat kadabani top manipur gi puari asibu sakhangduna kumja english nga maga samapan ga maudra ga teret ki august taraga nipan gi manipur people's convention na warep laukraba madi manipur legislative assembly na warep laukiba indian constitution gi article 3 semda kadabani Manipur gi yellow miyamadi aseng Indian citizen singi hak ningthi na ngak senduna mapandagi kanglon gi wang mara sangsilakliba masing yamlaba mitop singna demography da lamamas mausagi khalda piriba si tangai fadana thingadabani kanglo phurup ama khaktagi wakhal paring da Manipur da tongan lenga amadi Manipur thuwai duna tongan lenga thamyaroi Kangbupi district thugai duna lenga ki khudongsa na district singda punsingadabani Kangbai Toibong Chusampur Saikot Subdivision Singasi, Bisnupur District ki Manung Salangadavani. Laloniti ki Maruoiba Mapam Oiriba, More Asi Kanglup Purup Kayana Puna Kundab Mapam Oiribani, Maramaduna Moriasi Special Administrative Zone o Hengadavani, Loinana, Bihang Asis Morega, Manana Administrative Zone o Hello, Sakang Lava Umangi Saruk Sing, Ngak Sienduna Yokat Kadavani, Hai Henasu, Paush the Makatana Fundorakli. Makasa tarapo na to papawam Gaza Hospital da thauloi khibedagi pokpo kuidriba angang taruk yauna anaba mapan sikre Hamas Gaza da leiba Al Shifa Hospital da thau phangdaba na maram moiduna pokpo kuidriba angama amadi layeng sathariba ani sikre haina Hamas na run tawba health ministry gi maikei digi phongdorakre makata na pikliba angang taruk amadi anaba miyoi mapanamaga thau leitabadagi electricity Pangdabana maram oiduna makatana sikre hainasu paus na phungdorakli Gaza Strip ta leidiba khwaidigi sawbo hospital amasu oidiba al Shifa da energy shortage leibana maram oiduna khudongsa daba kya matam kaya dagi mayuk naraklibani thawong asi Gaza da Israel anmi amadi Hamas anigi marakta satharakpa akan balana sina ohelakpani hai Hamas na rule tawba Palestinian territory gi health minister Yusuf Abu Risna AFP ga unabada hai Awang thangba Gaza Strip ta leidiba hospital sing hausuk mapung phana thawamata pangthok pangamdre Al Shifa da leidiba anaba miyoi sakya amadi atoppa slater singda sangja phamlauduna leidiba miyoi lising kya gi phibam nongmonom gi ka hena phibam soksinba henjilakli sayol manga helaglaba lanpham asida Gaza da leidiba angang digi hona ahal oiraba miyoi fawba safaba ga oidre chenjak hidak langthak phirol na singma matik sana phangandabana asaw awab kya mayuk ngare haina phongdorakli Israel na mamang sayul gi thangsa numita Shifa Hospital leidiba pikliba angang singa madi Gaza da leidiba sahi yamdriba angang sing pothorakna ba honabada mateng pangna na bu wapam phongdokrabasu hauzu phawbi oina Israel gi ground offensive manungsana leidiba hospital asidigi yamna pikliba anga amadi sahi yamdriba angang sing amata puthokpa ngamdana leidi haidi Israel army gi maikaidigi phongdorakpada makhoi ground soldiers singna Shifa Hospital da khuda ki oiba athu akai ki oina thau liter sahum khushina ki haina phongdorakre ado mainama piriba thau singa do hospital authority na lobo phangkide madugi dama makhoi masel marakta khatna saina ba phawbu thoki thaudo odugi matungda Hamas singna makhoi gi thau singa do hospital da pusinhan khidabani haina Israel na claim tawrakre ado mainama Al Shifa gi director Muhammad Abu Salmiyan Israel na tawrakliba claim adu yaning da ba phongdorakre Mang hai thau singa du puraklaga Israel lan mi singna makpu kaurakhi thau du Al Shifa Hospital gi meter sangwa lapa mafam da thadaduna thamaki haini AFP ga unaba ma da phongdorakre matam du mang Israel singna hai kariguma makhoina mateng pangba pamlabadi yamdrabada liter lising nipan piu madura main generator si salaiduna asu apan nanglaba mi isa kya kan mangamgane haikiba leikibane hanisu pausda suma khatana su phongdorakli atop paw madana Pop star Michael Jackson gi iconic leather jacket auction tawduna $1 lakh da yonkre Pop culture da ngauzaba miyoi singi singthaningai oireba mikup amada
Pop ki legendary Michael Jackson English nga samapan nga marfuga marita pangthokpa Pepsi commercial amada litkiba black and white ki leather jacket ama auction lakthoktuna yolakpada jacket adu pamjaba madi collection tawningba miyoy amana dollar lakh ahunga lising humfu da laukhraina BBC na pirakpu report amana phongdorakre hairiba Michael Jackson na lilamba furit asi London na pangthokpa auction sale gi tharam amada yonkibani King of Pop haina su khangnariba Michael Jackson gi seasonaramba apikpa pot gi hauraga mangna seasonaramba ne haba polamsing khawrangna collection tawgadabi ngaiduna leiriba ma ki fan kyana adugumba thoram adu ngaiduna lakhibane hairi pangthokliba auction gi thoram adu Michael Jackson gi jacket adu yauna music memorabilia gi thoram adu punna tuan ba makhal gi music ka mari leinaba pot sani gi mathakta auction tawkhi pot sing adu gi manungda Amy Winehouse ki Earpiece David Bowie gamari leinaba items sing office amadi ballets seasonaramba polam kya so auction gi thoram adu yon ki hairi Michael Jackson atopa commercial gi concert amada mai sakpagi khudong thiba thokpadagi sathina sakhibana maram oiduna atopa makhal gi jacket ama set pa hokibani madura ma ki angoba amadi amoba masugi leather jacket adu seasonaba hokibani King of Pop Michael Jackson 2009 da cardiac arrest na maram oiduna sikibani mak laikidaba matamna ma sagi sa yankai sukre magna sikibagi sab maram asi acute propofol intoxication na maram oiduna cardiac arrest torakpodigi laikidabane hanisu pausida sumakhatana sufungdorakli loisilakpo ina tentak na topa paw manamo New York ta Diwali pangthokre haukiba numaizu numite New York City gi iconic Empire State Building da Komla masugi fajaraba mangal singalanduna mapung phaba Diwali gi thoram pangthokre haidi thoram adugi New City gi Mayor Eric Adams amadi Deputy Commissioner of International Affairs amadi Dilip Sahon yauna Festival of Light asibu haraute amna pangthokre hanisu pausda makatarakli aduga hausiku iladi myam paus matang selu sinjarage masu myam puna no babdet ngamina hanisu channel sugi mekedi gi myangi mafamda makhatana su thamjari